Matamgi Manipuri Wari channel asubu tabiriba kwai pumnamukpu taramna ukjari. Ngasi mutaminarasi Napaldugi Marumda Nepal suwa tangka. Ahing nongyagi matamni Tomthin Lingthoi de phone tawrai. Lingthoi uri phone do thangatuna. Kanano mutumlakansida. Asi haraga Lingthoi mamito phagli yenglaga receive tawi. Hello haibaga nangde. Tomthin na. Happy birthday Lingthoi. Lingthoi mamit mana khangsing singi. Tomthin nang hauji phawba tumdribra? Tumdriye. Ngasaidagi mapanda phamduna ngasigi mapung pharaba 15 panba thajase. Ngasi yengduna nangi birthday gi wish pinaba ngairamline. Lingthoi yam nungsiba khonjelda tapna. Tomthin nang su mapanda tholaga amukta yengune thaja magi phajabase. Lingthoi terrace mathakta kakhatuna nongthokta langna ngaliba thaja mabu yengi. Lingthoi na Tomthin thanil gi thaja se yengbada yamna nungai. Pukning huna phajai ko. Phajai hainingai leitana phajai thanil se. Adubu aigi famdadi Fajakraba thanil se nangi saktongi mamangdadi karisu natte. Lingthoi na thanil mana phana phajaduna su amamba mahak yaudrabada arembane. Aigi punsigi khongchatsida nahakti aigi amamba sarukni. Lingthoi punsi supagi oina nahakna nungsibiriba changdudagi tadana nungsibiyu ko. Punsi supada natte miyoibana hainariba mapok taretto asingbo oina leramlabadi nahakpo aigi Tomthin oina adumak phangjaduna changsidagi tadana nungsiba ngamba oijagi. Tomthin nason pikna. Lingthoi na nangi nungsi thori na chet na punsilaklaga mitagi pi tadaba ngame. Aduga aina nangi damak tumgi khanbada matam chuppada wai. Nangna atopa kanagi oikrabadi aina karamna hingawani Tomthin. Oiroye ai atopa kanagi su oiroye. Singli sida cheliba i asina loidri phawba hakchang asina tangoi ondri phawba nangbo aina thadokduna mafam kaidasu chatloye Lingthoi. Tomthin gi wahi se taraga Lingthoi mapukni nungsiraduna miludagi pirang chintharaki. Tomthin na ado hayeng chawba chawdaba gift macha amadi pigi khalle loksilu ko. Kaigi gift no aigi dina hakna nungsibibase sidagi hena nungaiba amadi mamal yamba amamuk leitre Tomthin. Lingthoi nang lawdaba yaroi ko lawgadabani ko. Hoiba lawrageba ado thengli tumnaba tawrasira. Tumasi. Matam khara asumna hokre nongma school da Lingthoi Puspa ga loinana Tomthin lakpa ngairami. Lakmandabaduda Lingthoi machinda murum soli. Masinu pasi diba ngaida ngairaba laaroidabane. Kaiginu mana hoji phawba laktrisibo. Puspa na lakjarani he nangsu ngangam khidre bema. Hoi bema yeknaba yami adunane tungda sappaga pudradine yadraba adugine ngangamdabagi wana teme. Adubudi phajaba nupa koirubagi dasane. Adubudi Puspa phajaba nupa koiba kaise as wadi wai he tawdrasune taramdabo male. Haima nang sisu ba wakal lo khara chawtho oi bema nangbo aduk nungsiriba nupa dubu kaino khangdemi. Adubudi aina su nungsijari sidi. Tanja duda nakandagi maya ihi higatuna James sangsilai. James na ai ngari natro janglu silaodana. Lingthoi karemna na khumlai. Mi singse sawun athaba upayam yawnare mamai singse yengningdabana nare. Haisu haibani Lingthoi aina nongoda hairakise fanadi kuirene ha. Amuktangdi yaroba ai nang yamna koiningeba nangse yamna koiningeba. Puspa na kaino somna tobiribasibo
ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯍꯥꯏ ꯍꯨꯏꯅ ꯈꯣꯡꯒꯗꯧꯕꯗ ꯒꯙꯥꯅ ꯈꯣꯡꯖꯤꯜꯂꯛꯑꯦꯗꯣ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ. ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯃꯥꯏ ꯄꯥꯜꯂꯤꯁꯦ ꯏꯀꯥꯏꯕ ꯈꯪꯅꯕꯅꯦ. ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯪꯕꯤꯌꯣ. ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯂꯤꯡꯊꯣꯏ, ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯂꯥꯟꯗ꯭ꯔꯣ? ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯂꯗꯤ ꯅꯪꯕꯨ ꯐꯪꯈꯤꯗ꯭ꯔꯣ? ꯍꯥ? ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ. ꯅꯍꯥꯟ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯂꯛꯀꯅꯤ. ꯐꯖꯅ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯆꯠꯂꯧꯔꯣ. ꯍꯥꯏ ꯅꯪ ꯅꯨꯄꯤꯅꯤ. ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯈꯔ ꯐꯥꯔꯒ ꯉꯥꯡꯉꯨ. ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ. ꯅꯄꯨꯟꯁꯤꯗꯣ ꯀꯦꯝꯗꯧꯗꯅꯤ. ꯈꯪꯉꯦꯗꯅ. ꯂꯤꯡꯊꯣꯏꯅ ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯄꯨꯁꯄꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯁꯛꯇꯥꯁꯤꯡꯁꯦ ꯌꯥꯝ ꯇꯨꯀꯠꯆꯔꯛꯇꯧꯔꯦ. ꯂꯤꯡꯊꯣꯏꯒ ꯄꯨꯁꯄꯥꯒ ꯆꯪꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯖꯦꯝꯁ ꯂꯤꯡꯊꯣꯏꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯂꯩ. ꯖꯦꯝꯁꯅ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯍꯥꯏꯔꯝꯈꯣꯗꯅ. ꯑꯗꯨꯁꯨ ꯌꯦꯁ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯅꯠꯇ꯭ꯔꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯈꯤꯔꯣꯏ. ꯂꯤꯡꯊꯣꯏ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯖꯦꯝꯁꯇ ꯈꯨꯄꯥꯛꯅ ꯊꯥꯏ. ꯖꯦꯝꯁꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ. ꯂꯤꯡꯊꯣꯏꯒꯤ ꯃꯃꯥꯏꯗ ꯍꯟꯗꯨꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯏ. ꯖꯦꯝꯁꯅ ꯈꯪꯕ꯭ꯔꯥ, ꯅꯨꯄꯤꯅ ꯅꯥꯄꯜ ꯑꯗꯨ ꯀꯥꯔꯗꯤ ꯑꯗꯨꯅꯦ. ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯆꯠꯀꯦ. ꯂꯤꯡꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯂꯝꯂꯒ ꯖꯦꯝꯁ ꯆꯠꯈꯤ. ꯂꯤꯡꯊꯣꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯦꯟꯊꯔꯒ ꯏꯄꯪ ꯄꯪꯁꯤꯜꯂꯒ ꯂꯦꯞꯇꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯤꯡꯊꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯇꯣꯝꯊꯤꯟꯅ ꯂꯤꯡꯊꯣꯏ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯗꯣ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯊꯤꯜꯂꯝꯕꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯂꯥꯛꯑꯣ. ꯂꯤꯡꯊꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ. ꯂꯤꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯝ ꯅꯅꯥꯒꯗꯨꯅ ꯏꯆꯥꯏ ꯆꯥꯏꯔꯤꯁꯤꯅ? ꯂꯤꯡꯊꯣꯏ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ. ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯣꯝꯊꯤꯟꯕꯨ ꯀꯣꯜꯂꯒ ꯀꯞꯆꯩ. ꯇꯣꯝꯊꯤꯟꯁꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯖꯥꯒꯤ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯒ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨꯒ ꯏꯆꯦꯜ ꯄꯨꯟꯅ ꯆꯦꯟꯊꯔꯛꯂꯤꯕꯗꯣ. ꯇꯣꯝꯊꯤꯟ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯁꯥꯎꯅꯤꯡꯕ, ꯄꯥꯈꯠꯄ, ꯊꯨꯒꯠꯄ ꯄꯨꯝꯅꯃꯛ ꯄꯨꯜꯂꯔꯦ. ꯇꯣꯝꯊꯤꯟꯅ ꯂꯤꯡꯊꯣꯏ, ꯅꯪ ꯀꯩꯗꯧꯔꯦ? ꯍꯥꯏꯌꯣꯁꯦ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯅꯣꯕ? ꯍꯥꯏꯔꯛꯑꯣꯁꯦ. ꯇꯣꯝꯊꯤꯟ ꯃꯁꯥꯗꯣ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ. ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ. ꯂꯤꯡꯊꯣꯏꯗꯤ ꯀꯞꯄꯗ ꯋꯥꯔꯤ ꯂꯤꯕ ꯉꯝꯗ꯭ꯔꯦ. ꯄꯨꯁꯄꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯣꯝꯊꯤꯟꯗ ꯇꯝꯃꯤ. ꯋꯥꯔꯤꯗꯣ ꯇꯥꯕꯗꯒꯤ ꯇꯣꯝꯊꯤꯟ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ. ꯂꯤꯡꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯣꯔꯛꯏ. ꯑꯗꯨꯒ ꯍꯪꯉꯤ. ꯀꯔꯝꯕꯅꯣ? ꯃꯁꯛ ꯇꯥꯛꯑꯣ. ꯂꯤꯡꯊꯣꯏ ꯖꯦꯝꯁꯅ ꯃꯈꯨꯠꯅ ꯊꯤꯜꯂꯤ. ꯃꯤꯀꯨꯞ ꯐꯥꯗꯦ ꯇꯣꯝꯊꯤꯟ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯖꯦꯝꯁꯀꯤ ꯃꯊꯕꯥꯛꯇ ꯀꯥꯎꯊꯩ. ꯖꯦꯝꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ, ꯂꯣꯡꯅ ꯇꯥꯏ. ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗꯦ. ꯖꯦꯝꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯃꯨꯛ ꯇꯣꯝꯊꯤꯟꯕꯨ ꯐꯨꯏ. ꯃꯈꯣꯏꯁꯨ ꯃꯊꯪ ꯇꯣꯝꯊꯤꯟꯅ ꯐꯨꯗꯔꯛꯏ. ꯁꯔꯛ ꯌꯦꯡꯂꯒ ꯖꯦꯝꯁꯅ ꯑꯃꯨꯛ ꯇꯣꯝꯊꯤꯟꯗ ꯀꯥꯎꯊꯔꯛꯏ. ꯇꯣꯝꯊꯤꯟ ꯎꯞꯅ ꯇꯥꯏ. ꯇꯣꯝꯊꯤꯟ ꯐꯠ ꯍꯧꯒꯠꯇꯨꯅ ꯑꯆꯥꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯖꯦꯝꯁꯄꯨ ꯄꯪꯊꯤꯟꯗ ꯊꯤꯟꯖꯜꯂꯤ. ꯂꯤꯡꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯈꯥꯝꯃꯤ. ꯂꯤꯡꯊꯣꯏꯅ ꯇꯣꯝꯊꯤꯟ, ꯌꯥꯔꯦꯕ, ꯇꯣꯛꯑꯣ. ꯇꯣꯝꯊꯤꯟ, ꯇꯣꯛꯑꯣ. ꯇꯣꯝꯊꯤꯟ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯤꯠꯁꯤꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯖꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯅꯪꯅ ꯈꯨꯠ ꯊꯥꯕꯒꯤ ꯀꯔꯤ ꯍꯛ ꯂꯩ? ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯊꯠꯀꯗꯕꯅꯤ ꯈꯪꯉꯨ. ꯇꯣꯝꯊꯤꯟꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯂꯤꯡꯊꯣꯏ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ. ꯂꯤꯡꯊꯣꯏ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ. ꯇꯣꯝꯊꯤꯟ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯖꯦꯝꯁ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯂꯤꯡꯊꯣꯏ ꯇꯣꯝꯊꯤꯟꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯌꯦꯡꯏ. ꯇꯣꯝꯊꯤꯟ, ꯁꯣꯛꯄ꯭ꯔꯥ? ꯀꯗꯥꯏꯗ ꯁꯣꯛꯀꯦ? ꯁꯣꯛꯇꯤꯌꯦ, ꯑꯩ ꯀꯔꯤꯁꯨ ꯁꯣꯛꯇꯦꯕ. ꯄꯥꯈꯠꯀꯅꯨꯁꯦ. ꯂꯤꯡꯊꯣꯏ ꯀꯞꯂꯒ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯦꯀꯣ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ
Misu funahaleko. Angawbisidi, karigi kapnino, kakanuse. Nangidamang ay natawbong ngamloydaba, karimata layti. Ngasiti, ay puning yamna nungsiya tomtin. Ay nahingliba punsise, nanggisu saruk chawno yauribane. Nangdi, aygi hakjangni, aduga ayna nanggi thawayni. Hakjang mangonda soklaga, thaway mana karamna nungaygani. Tomtin. Matungdaga amuk toroklaba, makoy khanggadabane. Lemna ama phawba tharoy. Ay leiringayda, nanggi natuna matekpa yaro. Ngasai school campus da phunakibadu oja kaisu loina paudu tarai. Oja singduna tambadagi principal su paudu tare. Class hauduna ojana larika na takli. Lingthoiga tomthingasu michigi lang thaknari. Nungsigi tensu kanna kapnari. Marak tuda school gi chokidar laktuna ojaga wari sanaki aduga ojaduna. Tomthin phuk hogotli. Ojana Principal na nang amuta lao hari. Tomthin chokidar duga loina na principal gi karom da lai. Lingthoi di principal na tomthin kaukibaduda masado charangnaba ama poolli. Tomthin na, Sir, ay amuta changjarake. Principal na, changlo. Tomthin na changlakpada James lepto na lerami. Tomthin na, Sir, kari takpigadaba. Ngasaygi thokdoktu karamna thokibano sengna hayo. Tomthin wari pumba chithadana lerami. Wari do taraba matungda principal na James da onsindana. Tomthin na harise chumobra. James na, chumme sir. Karigino, nangna nupi machaduda adungmo wakal khalluridi. Nakoi school sigi maheroi ngaktani. Nache nasal amu oina uba ngamdrabadi kamaina tawgani. James ipang kai khumlai. Sir, aina tawgi na tawba nate. Kalpana na tawhonbane. Kalpana haidi. Minister Sarat ki machanupi akoi class ki dunia sir. Tomba, class 12 section sigi kalpana do amukta karo. Ngahaki matungda kalpana su yaurai. Sir, amukta changjarake. Changlo. Ibe mara kalpana hairise. Hoi sir. James na hariba wasi achumbra. Hoi sir. Ay matungda amuk tawjararo. Nakoi ni school sida laklibase mahai tamba laklibani. Irang tamba lakpa nate. Aduna school sida haibadi school gi campus ta leiringai maheroi ama oibagi chap chaba magun singdo ngak na chatkadabani. Makoi ahum chap manaba konjel da kumlai. Hoi sir. Matungda asigumba thawdok amuk tholaklabadi nakoi school sidagi tanthokani. Chatlo yare. Break matamni Lingthoiga tomthinga classroom dagi tholaklaga campus ki machi amada phamduna wari sanari. Lingthoina nang ngasai principal na kaurido kaigino. Ngasai phunabado adugini. Kari hairake. Kaisu hairakeda matungda tawradi school dagi loina tanthokani haire. Masi pumnamakse hui mamai manbuduna thoonban. Kanano haise? As Kalpana haiba minister gi machan haiba yam takhatpado aduna. Lingthoi ngakna. Ha, mana di kamaina. Tomthin wari do lingthoi de liri. Lingthoi na sakta dugo toramni check lawbi hek maladana. Adubu ngasidagi moisu gyan kradi tajarani. Principal na yam thina ngangkrabani ngasai. Somdana Kalpana na James ta kan ngangli. Kalpana na natte nang aise paksilaktradi yadabra haiba. James na yadabagi ni paksilaido. Pare yare nang khanglabani. Ngasidagi nang gaigi mari tatnare. Aingonda phone ka ma fawba torakano. Pare keno nang khaktaro nupisibo. Yare keno toknare tawroi aisu. Aisu nang khaktana nupa nate. Nungai re hojikti.
Kalpanana may hobo makai sauduna chatki James ti machinda biri biri shomduna lehawi. Mabu nusibagi koibaga malura malene. Minister yu macha oibaduda sel khetpa yanaba koirine di khangdri. Fare kaino wai sangi. Ngasidegi di ining tamna hinglage. Aishu DSP machani kaino. Mapa minister di chahi manga khaki. Aduga aigi ipagina permanent post. Mawa laude. School suti thaba matamni lingthoina. Tomtin ngasidi aigi gari so oina thoro nangi do Suresh na thaujarak Puspa nangju Suresh ki manida tongo ngasidi. Tomtin na kaino aigi su yauru sidi madu nungai roida. Nang thoroi nang thobu yadra. Hoi thauda thaujarage nangi sousidi ba. Tanja tu da James sangsilaktuna Lingthoi amukta ngai bikoba. Lingthoi wakhalda as kaino sina mo kari mo harak tu jano. James na kaino ne sumdau bane ngasai gi thogdok to ai soikre warong na roi sa hai ge tau bane. Oh dada na do maina gyan tarak pase ai yamna nungai. Hoi ai waraudre. Tomthen nang so ai bu warau ganu ko matungda nungsi jana na dom loina se nakoida ai yamna lankre. Pumnamak phatrabi mana thon khiba ngaktane. Tomthinna aikhoi waraudreda adudi akoi mu chatlukhige. Asumna lingthoi amadi Tomthin yepinaba yaudana ichel amatta oina 18 pham yognaba tawtaminari. Class 11 loiduna 12 ki sahi tangkai chalakle. Nongma phone da Tomthinna Lingthoi nang kaidorage nasangamdaba male. Kaisu tawde mi nangbo. Nangna phana lot ki khalabasu aina adum uba phangi. Nang kaidorage hayuse. As chumna sum lehau khara tawbani ba. Ado hidak chadrabo. Adum phakini da yam kanbasu natte chadre. Phone dom to thamo aduga aina torokpadane sat paikhalakadaba. Ngai ko Lingthoina wa ngangba loidringai line do kakthakibana hanki. Lingthoina halaga muk tawbada receive torokte kakthalai. Lingthoina kaino mana phone ga muk kakthalai sina hojikta thamkida ngari sibu. Ngayaki matungda Tomthin phone torai. Lingthoina ngasai diga ina tawbadi paikhalakti ne aduga hojikta ga tora adana khangni bana ngasidi laknageba aisu paikhatloiba mase ngasidi khara laknageba. Lingthoi nokfe tawduna phone du da yengdaga lei. Somdana Tomthin Lingthoi hogi thongal da leptuna phone do hanjen tawri. As kaino mana mu phone ga paikhalaktisina nongga chuba sida ba masine sauninglaktana ba mayumda sat lawnge changsiluni. Adu suba nungdang sida ibu huran banena mu koitan tanaraktana ba. Wakal se kanduna Lingthoi da call tawbadi lepte nong su khara kansilai. Ngak leraga Lingthoi phone to paikhalai. Hello nang bungau bro aina phone thamlamdai na ngonda kai hairamge noi thonga namta tholo. Lingthoi ithak thagatna ha nang de kedori ba duda adu sunong laksida thok to tholo o. Lingthoi makokta khudai macha ama yetuna prap tholai. Tomthinna se silo Tomthinna leramliba mongdo ubada Lingthoi mapukning nungsiraki. Lingthoina kaino dubo hidak ne chana thaknaba kharasu yawbane se loksilo. Lingthoi Tomthin gi makutagi poto loksilli aduga Tomthin da mifam hongdana mitlu pirang ihongnana yengduna lei. Tomthinna adu chasilo nahanganu ko adudi ai muk chalukhige nangsu ai leringai sida chango. Nong susuri ngahak nong lepangai boina dress to ama hongko yaranida nang changnaba tawro. Tomthinna haibaga tade Lingthoi mana namdana Tomthinbu imungda pusilai. Lingthoina nang sida leramuko ai tawel larukhige.
Tomtin wadi ngangdana hoi haibugu mangakto nomi. Ngayaki matungda Lingthoi makuta tawelga pi kharaga pairai. Lingthoi na, se, sina taitho'o, aduga sina dress to hongto'o. Tomtin Lingthoi na piriba fi do lawsili, aduga mafidi hongdabida lay. Sasad hongto'o, nasado yaroye, achotpado som selaga layradi. Nang kadagi thokira, natraga namaido onthokira ama tawuba. Lingthoi gyan khanglak laktuna phuk hagotli, aduga thongnau mayada mamaido leithoktuna lepi. Tomtin su mafi hongna wari tawrai. Anjali di leitro. Madi kuiri hostel da leikiba. Adudi imaga nangadra leirise. Mani. Tomtin su mafi hongba loraduna pamungda pammi. Lingthoi changlaktuna Tomtin gi achotpa phi singdo lokhatlaga puduna thoki. Lingthoi mamagi manakta changlaklaga. Ima, akhoi babagi phi hapo upugi sodo kaida leige. Kaigino nangna adomo hangkala isina. Haida hairoba kainoma yengi tawbane. Upu mathaktuda adum lairamgani yengo. Lingthoi mapagi furit amaga khongrau amaga puduna magi kada amuk changlai. Tomtinna, kaino nanga tawrisibo? Nangi fido ai hayang phajana sudoklaga pubiraklageba ngasigidi si setlaga chakroba. Ngai koda phi se pasetabaga lairi sidamta lao. Ase haraga Lingthoi bu chingchinduna magi manakta phamalli. Lingthoi na, kaino Tomtin adu kana chingledu bu ngawrabro. Ngawre aise nangi nusibada bu ngawre. Ado nangai bu tasi inu nusibro. Lingthoi oinarap tawna kumlai. Asibu wani na. Seba hairoba ayamna taningeba. Lingthoi mamay onthoklaga ikaina kumlai. Hoiba nusiyeba. Tomtin na Lingthoi gi mamay paiduna mangolom da lesilagtuna nason pikna hairai. Lingthoi, ngasidi aigi apamba kudimak nahakna thunganbiru. Ase haiduna Tomtin Lingthoi gi chimbal tamna changsilai. Lingthoi pakhatna. Tomtin, nang yam khatliko. Adomaina tawgano. Adugi matamda yamna watliko. Wahai ase hairaga Lingthoi Tomtin ki thabak paiduna ilamlaga hagotki. Tomtinna amuk Lingthoi ba makut paiduna khangching chinchanbada pamungda uppaga tai. Lingthoi leithoktuna hagotke tawbada Tomtinna pamungduda makut ani sauraga Lingthoi gi mathakta Lingthoi gi masabudi soktabida leirami. Tomtin nason pikna hairai. Aibu nongonda khattana kanada mukhat kidoino. Lingthoi peri tawna. Tomtin nang adomaina tawnu haiba. Adugi matamda yamna watli haiba. Sidabu watba wattaba amuk lairibro. Nangdi aigine. Aisu nangi. Ibani di amattane. Ase haiduna Tomtin Lingthoi gi chimbalda miyang thammi. Lingthoi di masa pumba humangtana thumatkre. Pakhatpoi kiboi mamichu chajet usidli. Lingthoi gi matawdu yenglaga Tomtin naukhet tawjei. Ngayaki matungda Tomtin na. Ai chatlage namito pangtho'o nikitia. Lingthoi mamito kangpangpanglaga yenglai. Tomtin na lairamliba mawongduda ngasaiduga khetnana lairambaduda ingak ngai. Lingthoi paithoktuna hairai. Mi pakhat hanbiga tawradana. Pakhat hanba nati. Aibu kayam nungsige do changyeng tawbani nungsibi. Adu orasu aidi mihulgase paithok paisin sanarure khangabo. Laisa tamjaragdibi leirang nangbo. Aina kadongoidasu leirang mapung phajana phadringai lahi chuke khanba leiteko. Tomtin akanba nonglei kaya laklabasu leirang nanggi leina amatasu choijaina haloi khanna nungsitki maikai bu ngakliba hoimune aidi. Lingthoi suktoktuna. Nusidi cho. Kaigi. Mibu yamna pakhathanbagi. Adu oradi aibu nusibiba ama thiba taredana hayengdege. Lingthoi mamit mana lauthoklaga. Kayeba hojikida.
ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯗꯦꯀꯣ ꯅꯪ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯅ ꯍꯥ ꯄꯥꯝꯖꯗꯤꯌꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯕꯤ ꯅꯪ ꯑꯃ ꯂꯩꯔꯁꯤꯗꯤ ꯂꯤꯡꯊꯣꯏ ꯅꯣꯛꯂꯒ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯅꯣꯡꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯣꯏ ꯑꯁꯨꯝꯅ ꯂꯤꯡꯊꯣꯏꯅ ꯇꯣꯝꯊꯤꯟꯕꯨ ꯊꯤꯟꯗꯣꯔꯛꯏ ꯂꯤꯡꯊꯣꯏꯅ ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯇꯦꯛ ꯑꯃ ꯊꯧꯕ ꯍꯧꯕꯒ ꯂꯤꯡꯊꯣꯏꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ